ꯇꯣꯝꯕꯤꯗꯨ ꯃꯣꯏ ꯎꯕꯗ ꯍꯔꯥꯎꯅ ꯀꯧꯁꯤꯜꯂꯛꯏ꯫ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯒ ꯐꯝꯃꯤ꯫ ꯃꯣꯏꯒꯤ ꯆꯥꯅꯕꯅꯤ ꯍꯥꯏꯗꯨꯅ ꯎ ꯃꯪꯒ꯭ꯔꯥ ꯈꯔ ꯑꯐꯨꯠꯄꯗꯨ ꯄꯨꯈꯝ ꯑꯃꯗ ꯍꯥꯞꯄꯒ ꯄꯨꯊꯣꯔꯛꯏ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯃꯪꯒ꯭ꯔꯥꯗꯨ ꯂꯧꯔꯒ ꯌꯥꯝ ꯍꯥꯎꯅ ꯆꯥꯏ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯆꯥꯗꯅ ꯀꯔꯤꯁꯨ ꯇꯧꯗꯅ ꯂꯩꯕꯗꯨ ꯎꯕꯗ ꯇꯣꯝꯕꯤꯅ ꯏꯪꯒꯤꯠ ꯇꯧꯔꯒ ꯆꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯄꯥꯗꯨꯅ ꯆꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯗꯨꯅ ꯀꯔꯤꯁꯨ ꯆꯥꯔꯝꯗꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯐꯝꯂꯒ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡ ꯑꯣꯏꯁꯤꯜꯂꯛꯇꯧꯔꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯨ ꯉꯁꯤꯒꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯀꯩꯀꯩ ꯄꯨꯖꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥ ꯑꯃ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯦꯟꯔꯤꯅ "ꯃꯐꯝꯁꯤ ꯁ꯭ꯋꯥꯏꯗ ꯑꯣꯏꯗꯣꯏꯔꯣ? ꯅꯍꯥꯟꯃꯨꯛꯇꯤ ꯑꯃꯗ ꯑꯣꯏꯈꯤꯗꯥꯏꯅꯦ?" ꯖꯦꯝꯁꯅ "ꯃꯔꯝꯁꯤ ꯃꯥꯟꯅꯗꯦ, ꯃꯐꯝꯁꯨ ꯃꯥꯟꯅꯗꯦ꯫ ꯅꯤꯄꯥ, ꯄꯥꯕꯗ ꯍꯪꯂꯒ ꯈꯪꯒꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯇꯣꯝꯕꯤꯗ ꯃꯈꯣꯏꯅ ꯇꯧꯗꯧꯔꯤꯕ ꯄꯨꯖꯥ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕ ꯍꯪꯉꯤ꯫ ꯇꯣꯝꯕꯤꯅ ꯃꯐꯝꯗꯨ ꯄꯨꯈ꯭ꯔꯤ ꯂꯩꯕ ꯑꯗꯨꯗꯅꯤ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏꯁꯨ ꯄꯨꯈ꯭ꯔꯤꯔꯣꯝꯗ ꯂꯥꯛꯄꯅꯤ꯫ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ ꯑꯣꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯉꯁꯤꯗꯤ ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯁꯛꯇꯤ ꯎꯔꯦ꯫ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯂꯩꯀ꯭ꯔꯛ ꯆꯠꯇꯨꯅ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯨ ꯏꯐꯨꯠꯀꯨꯝ ꯏꯁꯤꯡ ꯋꯥ ꯋꯥ ꯀꯥꯞꯊꯣꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯂꯤ꯫ ꯍꯦꯟꯔꯤꯅ "ꯁꯤꯒꯨꯝꯕ ꯑꯉꯛꯄ ꯀꯩꯀꯩ ꯃꯌꯥꯝꯁꯦ ꯑꯃꯨꯛꯇ ꯎꯕ ꯐꯪꯉꯔꯣꯏꯀꯣ, ꯉꯁꯤꯗꯤ ꯌꯦꯡꯍꯧꯔꯣ." ꯖꯣꯅꯤꯅ "ꯑꯁꯤ ꯑꯩꯈꯣꯏ ꯑꯥꯗꯒ ꯑꯣꯏꯔꯗꯤ ꯉꯁꯥꯏꯅ ꯚꯥꯏꯔꯦꯜ ꯆꯠꯈ꯭ꯔꯗꯧꯅꯤ꯫ ꯆꯥꯈ꯭ꯔꯦꯗ, ꯃꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯚꯥꯏꯔꯦꯜ ꯆꯠꯍꯜꯂꯒ ꯊꯜꯂꯝꯁꯤꯔꯅꯦ?" ꯍꯦꯟꯔꯤꯅ ꯊꯣꯛ ꯀꯥꯎꯔꯛꯏ꯫ "ꯃꯤꯒꯤ ꯀꯇꯥꯀꯣꯇꯤ ꯊꯤꯔꯒ ꯚꯥꯏꯔꯦꯜ ꯆꯠꯍꯟꯐꯝ ꯀꯥꯏꯗ ꯂꯩꯒꯦꯅ ꯇꯧꯕꯒꯤ ꯀꯣꯛꯇꯣ ꯑꯩꯅ ꯈꯔ ꯊꯥꯗꯣꯛꯎ ꯍꯥꯏꯔꯦꯗꯅ." ꯖꯦꯝꯁꯅ "ꯉꯥꯏꯈꯣꯁꯦ ꯑꯝꯇ, ꯊꯕꯛꯁꯦ ꯄ꯭ꯔꯞ ꯇꯧꯔꯁꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄꯁꯤꯡꯗꯨ ꯇꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯇꯣꯝꯕꯤꯅ ꯇꯧꯔꯒ ꯄꯨꯖꯥꯁꯤꯡꯗꯨ ꯂꯥꯡꯂꯤ꯫ ꯃꯥꯅ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯀꯌꯥꯁꯨ ꯁꯣꯟꯕꯗꯤ ꯌꯥꯗꯕ ꯃꯔꯝ ꯑꯣꯏꯔꯒ ꯖꯦꯝꯁꯇ ꯁꯣꯟꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯖꯦꯝꯁꯅ "ꯅꯣꯏꯒꯤ ꯆꯩꯇꯦꯛ ꯆꯦꯔꯥꯡ ꯃꯥꯟꯕ ꯃꯌꯦꯛꯁꯤ ꯑꯩ ꯁꯣꯟꯕ ꯍꯩꯇꯤꯌꯦ." ꯇꯣꯝꯕꯤꯗꯨ ꯃꯥꯅ ꯈꯪꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏ꯫ ꯖꯦꯝꯁꯁꯨ ꯍꯥꯟꯅꯒꯤ ꯂꯥꯏꯇꯤꯟꯒꯤ ꯃꯔꯝꯅ ꯌꯥꯝꯅꯃꯛ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯗ꯭ꯔꯃꯛꯁꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯨꯖꯥꯗꯨ ꯁꯣꯟꯕ ꯍꯧꯔꯒ ꯄꯨꯈ꯭ꯔꯤꯗ ꯆꯥꯏꯗꯧꯕ ꯂꯩꯗꯨ ꯂꯧꯈꯠꯅꯕ ꯍꯥꯏꯔꯤ꯫ ꯖꯦꯝꯁꯅ "ꯍꯦꯟꯔꯤ, ꯅꯪ ꯍꯥꯟꯅ ꯂꯩꯁꯤ ꯆꯥꯏꯌꯣ, ꯑꯗꯨꯒ ꯏꯁꯤꯡꯁꯤꯗ ꯂꯨꯞꯄꯨ." ꯍꯦꯟꯔꯤꯅ "ꯅꯨꯃꯤꯗꯥꯡꯁꯤꯗ ꯂꯨꯞꯇꯣꯏꯕ? ꯇꯤꯟꯐꯥ ꯀꯥꯛꯐꯩꯒ ꯆꯤꯛꯇꯅꯅꯦ ꯑꯩꯗꯤꯕꯀꯣ꯫ ꯖꯣꯅꯤ, ꯅꯪ ꯍꯥꯟꯅ ꯇꯧ." ꯖꯣꯅꯤꯅ "ꯉꯝꯗ꯭ꯔꯦꯆꯣ, ꯁꯤꯒ ꯁꯤꯔꯗꯤ ꯑꯩ ꯍꯥꯟꯅ ꯁꯤꯌꯨ ꯍꯥꯏꯔ? ꯑꯩ ꯉꯝꯃꯣꯏ." ꯖꯦꯝꯁꯅ "ꯃꯇꯝ ꯂꯩꯔꯛꯇ꯭ꯔꯕꯅꯦ ꯅꯤꯄꯥ, ꯑꯩꯈꯣꯏ ꯈꯔ ꯊꯨꯅ ꯇꯧꯁꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯐꯠꯇꯕ ꯂꯥꯏꯇꯤꯟ ꯊꯣꯔꯛꯑꯅꯤꯌꯦ." ꯇꯣꯝꯕꯤꯅ ꯃꯈꯣꯏꯕꯨ ꯈꯔ ꯊꯨꯅꯕ ꯇꯧꯅꯕꯁꯨ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯎꯇꯨꯕꯤ ꯁꯥꯔꯒ ꯂꯩꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯐꯠ ꯄꯥꯏꯁꯤꯜꯂꯛꯑꯒ ꯆꯥꯏꯗꯧꯔꯤꯕ ꯂꯩꯁꯤꯡꯗꯨ ꯃꯥꯅ ꯂꯣꯏꯅ ꯇꯥꯞ ꯇꯥꯞ ꯄꯥꯏꯁꯤꯟꯈꯤ꯫ ꯃꯈꯣꯏꯗꯤ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯉꯛꯅ ꯌꯦꯡꯂꯒ ꯂꯩ꯫ ꯖꯣꯅꯤꯅ "ꯑꯣꯏ, ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯗꯣ? ꯍꯥ, ꯌꯥꯝ ꯊꯨꯅ ꯊꯝꯃꯨ." ꯅꯨꯄꯥꯗꯨ ꯉꯥꯡꯉꯤꯕꯗꯨ ꯇꯥꯗꯈꯩ ꯈꯥꯛ ꯈꯥꯛ ꯅꯣꯛꯂꯛꯏ꯫ ꯍꯦꯟꯔꯤꯅ "ꯀꯩꯅꯣ, ꯃꯁꯤꯅ ꯉꯥꯎꯔꯤꯔꯥ? ꯉꯥꯡꯉꯤꯕ ꯈꯣꯠꯂꯤꯕꯁꯤ ꯃꯥ ꯑꯃꯠꯇ ꯇꯥꯗ꯭ꯔ ꯃꯥꯜꯂꯤꯅꯦ." ꯃꯤꯀꯨꯞꯇꯨꯗꯅꯤ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯎꯞꯄꯤꯕ ꯃꯥꯛꯁꯇꯨ ꯂꯧꯊꯣꯔꯛꯏ꯫ ꯂꯩꯔꯝꯂꯤꯕ ꯑꯍꯨꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯛꯏ꯫ ꯖꯣꯅꯤ ꯄꯥꯈꯠꯅ "ꯅꯍꯥꯟꯗ ꯃꯔꯩꯒ ꯀꯛꯑꯒ ꯖꯦꯜꯗ ꯊꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ?" ꯍꯦꯟꯔꯤꯅ "ꯀꯝꯗꯧꯅ ꯅꯪꯗꯤ ꯃꯐꯝꯁꯤꯗ?" ꯂꯩꯔꯤꯕꯗꯨ ꯃꯨꯊꯤꯅꯤ ꯈꯥꯡꯅ ꯈꯥꯡꯅ ꯅꯣꯛꯂꯒ "ꯑꯉꯛꯄ ꯐꯥꯎꯕ꯭ꯔꯥ? ꯐꯥꯎꯒꯅꯨ, ꯀꯩꯝꯇ ꯇꯧꯔꯣꯏ꯫ ꯑꯩ ꯃꯐꯝꯁꯤꯒꯤ ꯃꯨꯊꯤ ꯅꯠꯇꯦ, ꯑꯥꯔꯠꯇꯒꯤ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯅꯣꯏꯕꯨ ꯃꯐꯝꯁꯤꯗ ꯊꯥꯔꯛꯏꯕꯁꯤꯁꯨ ꯑꯇꯩ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯑꯩꯅꯅꯤ꯫ ꯑꯩꯅ ꯍꯧꯖꯤꯛꯁꯨ ꯅꯈꯣꯏꯅ ꯌꯨꯝꯗ ꯍꯟꯕ ꯍꯟꯗꯕ ꯑꯩꯒꯤ ꯈꯨꯠꯇ ꯂꯩꯌꯦ." ꯖꯦꯝꯁ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯩꯕꯒ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯃꯥꯁꯨ ꯇꯧꯐꯝ ꯈꯪꯂꯝꯗꯦ꯫ ꯖꯦꯝꯁꯇꯨ ꯐꯨꯛ ꯍꯧꯒꯠꯂꯛꯑꯒ "ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯅꯪꯅ ꯁꯥꯟꯅꯔꯛꯏꯕ ꯂꯤꯂꯥ ꯉꯥꯛꯇ ꯑꯣꯏꯔꯦ." ꯍꯦꯟꯔꯤꯁꯨ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ "ꯃꯨꯊꯤ, ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯤ, ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯥꯗ ꯍꯟꯃꯤꯟꯅꯁꯤ." ꯃꯨꯊꯤꯗꯨ ꯅꯣꯛꯂꯒ "ꯑꯩꯗꯤ ꯉꯁꯤ ꯍꯜꯂꯅꯤ, ꯅꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯍꯧꯔꯣꯅꯦ ꯍꯥ." ꯖꯣꯅꯤꯗꯨ ꯐꯠ ꯆꯪꯁꯤꯜꯂꯛꯑꯒ "ꯁꯤꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯗꯤ ꯃꯤꯅꯥꯏꯒꯨꯝꯕ ꯅꯣꯏꯅ ꯈꯪꯕ ꯅꯠꯇꯦꯅꯦ." ꯃꯨꯊꯤꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ "ꯅꯪꯒꯤꯗꯨ ꯎꯁꯤꯠꯇꯕꯅꯤꯅꯦ ꯍꯥ, ꯑꯩ ꯈꯪꯉꯦ꯫ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯈꯪꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇꯨꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯀꯥꯝꯒꯦ ꯍꯦꯛ ꯇꯧꯕꯒ ꯖꯣꯅꯤꯅ ꯍꯪꯉꯣꯏꯗꯧꯅ ꯐꯠ ꯆꯣꯡꯁꯤꯜꯂꯒ ꯃꯨꯊꯤꯒꯤ ꯃꯉꯛꯇꯨ ꯃꯦꯠꯂꯤ꯫ ꯃꯨꯊꯤ ꯄꯥꯈꯠꯅ "ꯑꯁ,
Thado, thado. Henry su sangsilaga muthi ki makutu tungdagi leithei aduga fai. Huranwa ustava nangi drama to ere. Nahan kai sidi. Johnny, bora khawam puro. Chalo. Masi amta namsilaga hatok tutri yaroi. Muthina thado. Nakoina fanahan ge hairvasu. Ai yaurori yaroi ne. Ai khaktana noibu aar jahan bangam gadavni. Ai thado. No ara chaningadi ai thado. Henry do James ta yenglai. Miji khatlaga kamain tawfa haina. James su khangdi haina mangtu hairei. Johnny na adudi hana hairo. Kamain chatoino habdo. Adu oidi nang hingni. Natradi bora da halaga ising do hodom doini. Phagi dagi muthi du su kisilaklami. Ngaiko ai haigepta ai hanam thado. Henry khoina makutu thadoi adubu ahumduna kusilagalai. Muthi upai karimta leramde. Mana furit khawdagi ising bottle ama lauthorei. Sigi isingse aikhoigi prithivigi isingni. Asi thaaga ising sida lupaga chalo. Adu oiradi prithivida soidana tagani. Wahidu tavda Johnny do huidawna tablaga ising do gara thaksinki. Henry na tapmulaga huranba loiba tarine natomta haiva nangde pukri duda chup launa chongthai aduga kok tu lupi amuk sat fawalaga kemra su tawdana. Henry mami tukhana muthi de yenglei. Muthi pakhatna ngaiko ai fazana waide wale. Henry do ising khara yawvado mana amuk loina thakhi aduga ma su yauna pukri dra chongthaki. James na kayo nipa ai di kamay tova noi ni loina thadia. Henry na ai nate Johnny na thakibani loina. James to mathai nuaitana bottle to uppaga drop amatang oiravasu thorak prahaidun yengi aduga drop ama tagi tawbududa maraina leaga thaksili madu uvuda muthi mami lauthoga kaino ai singdi ai su thakthri ai lihoba tare ai singdi. Muthi do kapkhalai pakhatna bottle do kana cheptharaga yengi adubu ising drop on fawwa taw haivi yatre. Ahumdudi ising manungduda fan chongkhre. Numidang ni kaini haivagi akivaga amata leikidre. Makoktu amuk chuplupi amuk hawgatli sanaraga lei. James na muthi ki kadar oiramgani asidi. Talaktuda Newton ga Yakrisan ga su yausilakle. Nakhoi sida leramaba aikhoina numit chupa mani ngasai noi buthiri se. Henry na aikoi thibaga lairida nahan gi hanubiduna hairambadu kadar oiramni chinthi bi hanubido. Muthi di mathai wafna loide ma prithivida hanba fangaroi haiva asigi wakhalda. Yakrisana sidi kananu nupasya ngaiko sidi nahangi mare kakkiba nupadu natro. Muthina ai topta lehorani noi ai kitangdi khakpa yabani. Tombina ingit kaya ama torakli puja taunava haidana lairon sonbagisu pirai. James na ai ising sidagi kamai paraktoino nogi mayeksi ai khangdene tamuchouda pahalo. Newton su laurka yengi mana haiva magnatrabasu pavadi thok maramna lairon singdu sonba haurai. Yakrisan su nakanda tariva bottle do tap khulaga ising ni ising khurangbane masidagi hita kallaga thagese. Bottle machaduna ising do pukri dudagi kalli aduga Yakrisan do kut thakli. Henry de somda mathanda ga saidagi khoidau sauningmena loire. Madugi hanubi chintibido khangoi-drama. Johnny na aduni haiva karam makhalgi butno khangdeva asukna machin thibasibu. Makhoigi matungdagi isingdagi tamna fawgalai aduga hey karigino noina egi maramda wari sanaribadi. Madu uvada Yakrisan do khangpai kaivoi isingduda jomlong tasili. Oimau ahumdusu isingduda kharaga kiraga leivuga khanghaudana hairaiva makhol aduda khangpre khangna yenglai. Bitkugi achakwa tamthiva saktamdu uvada pakhatna handoknai. Kanano aibu usit thawoidana ngangibado. Henry do makutu nakanda thilai. James su nakanda thili. Thiliba makut ani do atai kanada sunate mayai leiriva Johnny durani. Mitko maya chiklaka hangoi manba nang oire ngasidi khangoidrado. Johnny na makut ani do kanthoga natebo aina nate moina ne. Henry na karigino bo nang china yam thirisa ngasi se ai khoibu ada hanba yani haibu natra.
ꯃꯤꯠꯈꯨꯗꯨ ꯁꯥꯎꯅ ꯑꯩꯅ ꯍꯥꯏꯈꯤꯕꯗꯨ ꯅꯈꯣꯏ ꯅꯤꯡꯁꯤꯡꯂꯤꯕꯣ? ꯖꯦꯝꯁꯇꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ꯫ ꯑꯣ ꯒꯨꯔꯨ ꯂꯥꯛꯄ ꯃꯇꯝꯗ ꯃꯤꯠꯈꯨ ꯇꯞꯊꯔꯒ ꯉꯥꯏꯍꯥꯛꯇ ꯉꯥꯏꯔꯦ ꯑꯉꯟꯕ ꯊꯥꯖꯁꯦ ꯃꯥꯅ ꯃꯌꯥ ꯍꯥ ꯍꯥ ꯀꯥꯔꯒ ꯎꯝꯁꯤꯟꯈꯤꯗꯧꯕ ꯍꯥꯏꯕꯒ ꯇꯧꯕꯒ ꯊꯥꯖ ꯃꯥꯕꯨ ꯆꯥꯔꯒꯦ ꯌꯣꯠꯂꯒꯤ ꯃꯇꯥꯒꯨꯝ ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯛꯏ꯫ ꯃꯊꯛꯇꯅ ꯃꯨꯊꯤꯗꯨ ꯐꯤꯗ꯭ꯔꯤꯡ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯂꯤ ꯃꯥ ꯂꯩꯍꯧꯒꯗꯧꯔꯦ ꯍꯥꯏꯅ꯫ ꯌꯦꯀ꯭ꯔꯤꯁꯟꯁꯨ ꯏꯁꯤꯡꯗꯨꯗꯒꯤ ꯀꯥꯈꯠꯂꯒ ꯃꯇꯥꯏꯗ ꯂꯩꯔꯤ꯫ ꯍꯦꯟꯔꯤ ꯈꯣꯏꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝꯗꯨꯗ ꯑꯔꯣꯏꯕ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯃꯈꯣꯏ ꯆꯠꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯇꯥꯃꯣꯆꯧ, ꯇꯌꯥꯏ, ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯧꯔꯒꯦ꯫ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯄ ꯌꯥꯔꯗꯤꯅꯦ ꯑꯃꯨꯛ ꯀꯣꯏꯊꯣꯔꯛꯀꯦ꯫ ꯕꯥꯕꯥ, ꯅꯪꯁꯨ ꯐꯖꯅ ꯂꯩꯍꯧꯔꯣꯀꯣ꯫ ꯃꯤꯠꯈꯨꯅ ꯑꯩꯉꯣꯟꯗꯗꯤ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯕ? ꯖꯣꯅꯤꯅ ꯑꯕꯣ, ꯆꯠꯂꯝꯗꯥꯏꯁꯤ ꯀꯩꯅꯣꯝꯗꯤ ꯄꯤꯕ ꯌꯥꯕꯅꯦ꯫ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯁꯤꯡ ꯃꯅꯨꯡꯗꯨꯗ ꯃꯀꯣꯛꯇꯨ ꯆꯨꯞ ꯆꯨꯞ ꯂꯨꯞꯄꯤ꯫ ꯑꯕꯣ, ꯇꯌꯥꯏ, ꯇꯥꯆꯧ꯫ ꯃꯁꯥꯗꯨ ꯑꯔꯥꯞ ꯑꯈꯪꯅꯅ ꯂꯣꯡꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯏ꯫ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯑꯀꯣꯏꯕꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯃꯦꯆꯤꯟ ꯀꯌꯥꯅ ꯌꯣꯝꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯦꯗ ꯃꯊꯛꯇꯨꯗ ꯂꯩꯔꯝꯃꯤ꯫ ꯃꯥ ꯃꯁꯥ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯀꯔꯤꯅꯣ ꯍꯥꯏꯕ, ꯃꯥꯅ ꯎꯈꯤꯕ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯪꯂꯥꯂ ꯇꯥꯏꯕꯪꯂ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯃꯥꯅ ꯍꯧꯖꯤꯛ ꯂꯥꯎꯈꯤꯕꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔ, ꯅꯔꯁ ꯀꯌꯥ ꯑꯃ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯌꯥꯝꯗꯨꯁꯨ ꯉꯛꯂꯦ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯣꯃꯥꯗ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯔꯝꯂꯒ ꯃꯇꯣꯝꯇ ꯃꯁꯥ ꯀꯟꯀꯟ ꯀꯟꯅ ꯂꯩꯕꯁꯤ ꯎꯕꯗ ꯍꯦꯟꯔꯤ ꯃꯁꯥꯗ ꯊꯤꯜꯂꯤꯕ ꯃꯌꯥꯝꯗꯨ ꯁꯠꯇꯣꯛꯑꯒ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯑꯉꯥꯎꯕꯗꯧꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯌꯥꯝꯗꯨꯅꯗꯤ ꯄꯥꯈꯠꯅ ꯐꯥꯅꯕ ꯇꯧꯏ꯫ ꯅ꯭ꯌꯨꯇꯟ ꯃꯅꯨꯡꯗ ꯆꯪꯂꯛꯏ꯫ ꯑꯗꯨ ꯎꯕꯗ ꯍꯦꯟꯔꯤꯅ ꯇꯥꯃꯣꯆꯧ, ꯀꯩꯅꯣ ꯇꯧꯔꯤꯁꯦ? ꯑꯩꯅ ꯂꯩꯁꯤ ꯀꯥꯏꯗꯅꯣ? ꯅ꯭ꯌꯨꯇꯟꯁꯨ ꯃꯅꯥꯎꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯨ ꯎꯕꯗ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯕꯨꯡꯉꯣꯆꯥ, ꯅꯪ ꯀꯩꯁꯨ ꯇꯧꯗ꯭ꯔꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯩꯕ ꯑꯗꯨ ꯍꯥꯏꯕꯤꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯃꯈꯥ ꯇꯥꯗꯅ ꯃꯥ ꯗꯣꯛꯇꯔꯗ ꯂꯩꯔꯔꯣꯏ ꯗꯤꯁꯆꯥꯔꯖ ꯇꯧꯅꯕ ꯍꯥꯏꯕꯗꯒꯤ ꯗꯣꯛꯇꯔꯅ ꯃꯥꯒꯤ ꯃꯁꯥꯗꯨ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯁꯣꯏ ꯑꯉꯥꯝ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯦ ꯈꯟꯅ ꯊꯥꯗꯣꯔꯛꯂꯝꯃꯤ꯫ ꯍꯦꯟꯔꯤ ꯍꯧꯖꯤꯛꯁꯨ ꯃꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯔꯤꯅꯣ ꯈꯟꯕꯗ꯫ ꯌꯨꯝ ꯌꯧꯔꯛꯄꯗ ꯃꯌꯥꯝꯅ ꯃꯥꯕꯨ ꯑꯣꯛꯄꯤꯔꯝꯃꯤ ꯍꯔꯥꯎ ꯍꯔꯥꯎꯅ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯁꯥꯗ ꯑꯋꯥꯠꯄ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯕꯗꯧꯅ ꯇꯧꯔꯝꯃꯤ꯫ ꯃꯁꯥꯅꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯖꯗꯦ, ꯃꯪꯂꯒꯁꯨ ꯑꯗꯨꯝ ꯂꯩ꯫ ꯂꯩꯃꯅ ꯏꯕꯨꯡꯉꯣ ꯃꯆꯥ, ꯅꯪ ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯃꯪꯗ ꯂꯩꯔꯤꯁꯦ? ꯅꯇꯥꯎ ꯑꯅꯤꯁꯨ ꯀꯨꯏꯔꯦ ꯎꯗꯕ꯫ ꯍꯦꯟꯔꯤꯁꯨ ꯍꯧꯖꯤꯛꯇꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯑꯋꯥꯠꯄ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ, ꯃꯥꯒꯤ ꯃꯇꯥꯎ ꯑꯅꯤ ꯑꯣꯏꯔꯝꯃꯤ꯫ ꯍꯦꯟꯔꯤ ꯐꯨꯛ ꯍꯧꯒꯠꯂꯒ ꯖꯦꯝꯁꯀ ꯖꯣꯅꯤꯒꯗꯤ ꯃꯣꯏ ꯀꯥꯏꯗ ꯂꯩꯒꯦ? ꯑꯩ ꯃꯣꯏꯒꯤ ꯃꯅꯥꯛꯇ ꯆꯠꯀꯦ꯫ ꯂꯩꯃꯅ ꯀꯨꯏꯔꯦꯗ ꯃꯣꯏꯗꯤ ꯂꯥꯛꯇꯕ꯫ ꯍꯥꯟꯅꯗꯤ ꯅꯪꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯁꯪꯕ ꯂꯥꯛꯑꯝꯕꯅꯦ, ꯑꯗꯒꯤ ꯃꯋꯥ ꯃꯄꯥꯎꯒ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯃꯁꯥꯗꯨ ꯆꯤꯡꯅꯕ ꯍꯦꯜꯂꯛꯏ꯫ ꯃꯔꯝꯗꯤ ꯃꯇꯥꯎ ꯑꯅꯤꯗꯨ ꯑꯥꯗ ꯂꯩꯍꯧꯔꯕ꯭ꯔꯥ ꯃꯇꯣꯝꯇ ꯂꯥꯛꯑꯕ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯒꯤ ꯋꯥꯈꯜꯗꯅꯤ꯫ ꯑꯩ ꯍꯧꯖꯤꯛ ꯃꯣꯏ ꯆꯠꯀꯦ꯫ ꯏꯃꯥ, ꯑꯩ ꯃꯣꯏꯒ ꯎꯅꯒꯦ꯫ ꯉꯥꯏꯈꯣꯅꯦꯍꯦ, ꯅꯪꯒꯤ ꯇꯥꯃꯣꯆꯧꯒꯔ ꯇꯌꯥꯏꯒꯔ ꯑꯃ ꯆꯠꯂꯣ, ꯅꯁꯥꯗꯣ ꯐꯖꯅ ꯀꯟꯕꯁꯨ ꯑꯣꯏꯗ꯭ꯔꯤꯅꯦ꯫ ꯍꯦꯟꯔꯤ ꯉꯥꯡꯉꯤꯕꯗꯨ ꯇꯥꯔꯝꯗꯦ꯫ ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯣꯛꯑꯒ ꯖꯦꯝꯁ ꯈꯣꯏꯗ ꯂꯥꯛꯏ꯫ ꯍꯦꯟꯔꯤ ꯌꯧꯔꯛꯄꯗ ꯃꯁꯥꯗꯨ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ꯫ ꯃꯐꯝꯗꯨ ꯎꯕꯗ ꯃꯇꯝ ꯑꯃꯗ ꯖꯦꯝꯁ ꯑꯃꯗꯤ ꯖꯣꯅꯤ ꯃꯈꯣꯏ ꯑꯍꯨꯝ ꯍꯔꯥꯎꯅ ꯂꯩꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯥꯅ ꯃꯅꯨꯡꯗ ꯆꯪꯂꯛꯄꯗ ꯃꯤꯠꯈꯨꯗꯨ ꯃꯈꯣꯡ ꯃꯈꯨꯠ ꯗꯥꯔꯤꯗ ꯌꯥꯟꯊꯔꯒ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯅꯨꯡꯉꯥꯏꯇꯅ ꯃꯪꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯕꯣ! ꯃꯤꯠꯈꯨꯗꯨ ꯈꯣꯟꯖꯦꯜꯗꯨ ꯇꯥꯕꯗ ꯇꯞꯅ ꯌꯦꯡꯂꯛꯏ꯫ ꯍꯦꯟꯔꯤ ꯎꯕꯗ ꯃꯤꯠꯂꯨꯗꯒꯤ ꯈꯥꯝꯕ ꯌꯥꯗ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯃꯔꯨꯞꯇꯤ ꯌꯥꯎꯔꯛꯄ꯭ꯔꯣ? ꯀꯗꯥꯏꯅꯣ? ꯏꯃꯥꯁꯦ ꯅꯪꯒꯤ ꯃꯔꯨꯞ ꯎꯗꯕꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯦꯟꯔꯤꯗꯨ ꯍꯧꯖꯤꯛꯇ ꯒ꯭ꯌꯥꯟ ꯂꯥꯛꯏ꯫ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯑꯥꯔꯠꯇꯅꯤ, ꯑꯕꯣꯛ ꯅꯠꯇꯦ, ꯏꯃꯥꯅꯤ ꯍꯥꯏꯕ꯫ ꯆꯪꯁꯤꯜꯂꯒ ꯃꯅꯥꯛꯇ ꯐꯝꯊꯩ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯏ꯫ ꯏꯃꯥ, ꯖꯦꯝꯁꯇꯨ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯦ? ꯃꯥ ꯀꯥꯏꯗ ꯆꯠꯈꯤꯒꯦ? ꯃꯤꯠꯈꯨ ꯃꯥꯒꯤ ꯃꯟꯖꯨꯅꯔꯕ ꯐꯤꯖꯤꯗꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯀꯨꯏꯔꯦ ꯏꯃꯥꯗꯤ ꯏꯆꯥꯒꯤ ꯃꯁꯛ ꯎꯔꯛꯇꯕ꯫ ꯅꯣꯡꯃ ꯅꯪꯒꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯜꯗ ꯑꯗꯨꯝ ꯂꯩꯕꯅꯦ꯫ ꯑꯗ ꯈꯪꯍꯧꯗꯅ ꯐꯤꯕꯝ ꯑꯃ ꯇꯧꯔꯛꯑꯦ꯫ ꯑꯗꯨꯗꯒꯤ ꯌꯨꯝꯗ ꯅꯈꯣꯏ ꯇꯌꯥꯏꯒ ꯇꯥꯆꯧꯒꯅ ꯊꯤꯜꯂꯛꯑꯦ꯫
ꯈꯪꯗꯦ ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯑꯁꯤ ꯍꯥꯏꯔꯒ ꯖꯦꯝꯁꯅ ꯃꯌꯥꯝꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯇꯧꯔꯛꯄꯁꯤꯡ ꯑꯗꯨ ꯂꯤꯔꯛꯑꯝꯃꯤ ꯅꯨꯃꯤꯠꯇꯣ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯑꯩꯅ ꯂꯩꯁꯤꯕꯨ ꯀꯥꯏꯗꯅꯣ ꯑꯩꯅ ꯂꯩꯁꯤꯕꯣ ꯑꯩꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ ꯃꯗꯨꯒꯤ ꯍꯦꯟꯔꯤ ꯍꯥꯏꯗꯨꯅ ꯇꯧꯕꯗꯨ ꯆꯨꯝꯃꯖꯥꯠꯂꯥ ꯑꯁꯤ ꯍꯥꯏꯔꯒ ꯌꯨꯝꯗꯨꯒꯤ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯃꯆꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯤꯠꯈꯨꯅ ꯊꯣꯏꯕ ꯀꯩꯗꯧꯔꯒꯦꯅꯦ ꯅꯁꯥ ꯉꯝꯗ꯭ꯔꯕꯣ ꯖꯦꯝꯁ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯤꯠꯈꯨꯒꯤ ꯃꯆꯥꯗꯨ ꯅꯣꯝ ꯅꯣꯝꯗꯨꯅ ꯑꯕꯣ ꯀꯩꯅꯣ ꯅꯪꯗꯤ ꯅꯥꯊꯤ ꯑꯣꯏꯔꯝꯃꯤꯅ ꯀꯗꯥꯏꯗꯒꯤ ꯑꯕꯣꯛꯅꯣꯅꯦꯍꯦ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯆꯥꯕꯨ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯖꯦꯝꯁ ꯀꯔꯤꯃꯠꯇ ꯈꯨꯝꯗꯦ ꯃꯥꯒꯤ ꯊꯣꯛꯄ ꯀꯣꯏꯆꯠ ꯆꯠꯂꯒ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩ ꯃꯤꯠꯈꯨꯅ ꯋꯥꯔꯤ ꯈꯔ ꯃꯥꯒꯤ ꯑꯍꯣꯡꯕꯁꯤꯡ ꯑꯗꯨ ꯂꯤꯔꯕ ꯇꯨꯡꯗ ꯍꯦꯟꯔꯤꯅ ꯑꯗꯨꯝ ꯇꯧꯔꯝꯃꯒ ꯃꯥ ꯀꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯏꯃꯥ ꯃꯤꯠꯈꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯈꯣꯏꯒꯤ ꯃꯔꯨꯞ ꯖꯣꯅꯤꯗꯨꯒ ꯑꯗꯨꯝ ꯄꯨꯜꯂꯒꯅꯦ ꯃꯗꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩ ꯃꯤꯒꯤ ꯃꯄꯣꯠ ꯍꯨꯔꯥꯜꯂꯝꯃꯦ ꯃꯤꯒꯤ ꯃꯄꯣꯠ ꯃꯨꯜꯂꯝꯃꯦ ꯑꯁꯤꯒꯨꯝꯕ ꯄꯥꯎꯁꯤ ꯇꯣꯏꯁꯤꯜꯂꯛꯑꯦ ꯃꯗꯒꯤꯗꯤ ꯖꯣꯅꯤꯒꯤ ꯃꯄꯥꯗꯨ ꯁꯥꯎꯗꯨꯅꯅꯦ ꯃꯈꯣꯏꯁꯤ ꯃꯇꯝ ꯈꯔ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯂꯒ ꯌꯦꯡꯂꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯈꯪꯅ ꯆꯥꯟꯅꯕ ꯇꯥꯟꯅꯔꯒꯅꯦ ꯖꯦꯜꯗ ꯊꯝꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅꯁꯨ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯇꯣꯏꯅ ꯄꯜꯂꯝꯃꯤ ꯍꯥꯏ ꯅꯤꯁꯥꯕꯨ ꯆꯥꯔꯤꯕꯔꯥ ꯉꯥꯎꯕꯨ ꯉꯥꯎꯔꯕꯔꯥ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯗꯣꯛꯇꯔꯗ ꯍꯥꯏꯐꯦꯠ ꯄꯨꯔꯨꯏ ꯀꯔꯤꯁꯨ ꯇꯧꯗꯕ ꯃꯁꯥꯏ ꯃꯗꯨꯗꯒꯤꯗꯤ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯖꯣꯅꯤꯒꯤ ꯃꯄꯥꯅ ꯃꯈꯣꯏꯕꯨ ꯁꯖꯤꯋꯥ ꯖꯦꯜꯗ ꯊꯝꯈꯤꯕꯅꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯍꯦꯟꯔꯤ ꯃꯐꯝꯗꯨꯗ ꯄꯟꯊꯗꯦ ꯐꯨꯛ ꯍꯧꯒꯠꯂꯒ ꯂꯥꯛꯏ ꯁꯣꯝꯗꯅ ꯑꯅꯤꯗꯨ ꯍꯀꯥꯝ ꯋꯥ ꯆꯠꯂꯒ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯈꯨꯔꯕ ꯀꯩꯁꯨꯝꯁꯪꯒꯤ ꯀꯥꯈꯜ ꯑꯃꯗ ꯂꯩꯔꯝꯃꯤ ꯑꯗꯨ ꯎꯕꯗ ꯖꯣꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯇꯤꯈꯠꯇꯅ ꯂꯥꯎꯔꯛꯏ ꯎꯏꯃꯥ ꯑꯩ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯅꯤꯄꯥ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯁꯣꯝꯗꯅ ꯊꯪꯅꯕ ꯀꯥꯗ ꯂꯩꯕ ꯖꯦꯝꯁꯁꯨ ꯃꯃꯤꯠꯇꯨ ꯈꯪꯁꯤꯡꯁꯤꯡꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨ ꯎꯕꯗ ꯉꯛꯅ ꯖꯣꯅꯤ ꯇꯥꯕ꯭ꯔꯣ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯖꯣꯅꯤꯅ ꯑꯩ ꯁꯣꯝ ꯂꯩꯌꯦ 이번에 레이시 까이드노 아이기 안 따라주니빠 제임스나 아둥아이코 아이코니 떠오키부싱도 아이기 멍 오이르살라 요피터가 와팜도 존니나 하이 낭수 닝싱브로 아이 각드라이브 아이디 아이기 멍니는 레이르니 아두디 아이코에니세 헨리는 가다 떠로가 세대 타면 미잘로 아이코에 레이시부 와팜 까이드노 아니두나 깐나 라우나버기 마콜루 따브다 와팜두드 레이람바 세큐리티도 짱라이 자기만 빠이르가 ꯍꯣꯏ ꯀꯅꯥꯅꯣ ꯀꯟꯅ ꯂꯥꯎ ꯈꯣꯡꯅ ꯇꯧꯔꯤꯁꯦ ꯆꯩ ꯄꯥꯝꯕ꯭ꯔꯣ ꯖꯣꯅꯤꯗꯨ ꯆꯪꯁꯤꯜꯂꯒ ꯑꯝꯇ ꯉꯥꯏꯈꯣ ꯁꯥꯔ ꯑꯩꯈꯣꯏ ꯂꯩꯁꯤ ꯀꯥꯏꯗꯅꯣ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ ꯅꯣꯏ ꯑꯅꯤꯒꯤ ꯆꯦꯅꯦꯜ ꯃꯥꯡꯕꯤꯗꯨ ꯍꯟꯗ꯭ꯔꯤꯅꯦ ꯃꯐꯝꯁꯤ ꯀꯩ ꯃꯥꯜꯂꯨꯔꯒꯦ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒ ꯃꯥꯜꯂꯨꯔꯕꯣ ꯖꯣꯅꯤꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯀꯔꯝꯕ ꯄ꯭ꯂꯥꯅꯦꯠꯇꯅꯣ ꯍꯥꯏꯕ ꯃꯥꯅ ꯉꯥꯡꯉꯤꯕꯗꯨ ꯑꯉꯥꯎꯕꯅꯤ ꯍꯥꯏꯅ ꯂꯧꯕꯤꯔꯝꯃꯤ ꯅꯨꯄꯥꯗꯨꯅ ꯅꯣꯛꯂꯒ ꯑꯣ ꯖꯦꯜ ꯀꯥꯏꯗꯨ ꯇꯥꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯄ꯭ꯂꯥꯅꯦꯠꯇꯅꯤ ꯖꯣꯅꯤꯅ ꯑꯁ ꯑꯩꯗꯤ ꯏ ꯀꯥꯗꯧꯔꯤꯗ ꯖꯦꯝꯁ ꯑꯩꯈꯣꯏꯅꯤ ꯀꯩꯗꯧꯗꯣꯏꯅꯣ ꯍꯧꯖꯤꯛ ꯖꯦꯝꯁꯅ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗꯦꯗ ꯅꯪ ꯒ꯭ꯌꯥꯟꯗꯤ ꯇꯥꯔꯤꯕ ꯅꯠꯇ꯭ꯔꯣ ꯖꯣꯅꯤꯗꯨ ꯇꯞꯅ ꯏꯄꯥ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯅꯥꯟꯊꯣꯛꯑꯒ ꯊꯣꯛꯈ꯭ꯔꯁꯤꯔꯥ ꯖꯦꯝꯁꯅ ꯁꯛꯅꯒ ꯊꯤꯕꯅꯤ ꯏꯕꯨꯡꯉꯣ ꯐꯤꯂꯝ ꯈꯔ ꯌꯦꯡꯉꯨꯔꯒ ꯅꯪꯒꯤ ꯀꯣꯛ ꯁꯥꯟꯅꯕꯤꯗꯣ ꯇꯧꯔꯛꯑꯅꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗ ꯍꯦꯟꯔꯤꯁꯨ ꯖꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯅꯤꯗꯨ ꯎꯅꯕ ꯆꯪꯂꯛꯑꯝꯃꯤ ꯍꯦꯟꯔꯤꯅ ꯖꯦꯝꯁ ꯖꯣꯅꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯑꯅꯤꯗꯨꯅ ꯍꯨꯔꯥꯟꯕ ꯅꯪ ꯑꯩꯈꯣꯏꯕꯨ ꯁꯤꯗ ꯊꯝꯃꯝꯃꯤ ꯑꯣꯏꯔꯦ ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯤꯅꯦ ꯍꯦꯟꯔꯤꯅ ꯉꯥꯏꯈꯣꯏ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ ꯀꯔꯤꯅꯣ ꯍꯥꯏꯗꯣ ꯑꯝꯇ ꯇꯥꯈꯣ ꯖꯦꯝꯁꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅꯅꯣ ꯍꯦꯟꯔꯤꯅ ꯅꯪꯁꯨ ꯈꯜꯂꯣ ꯅꯤꯄꯥ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯑꯥꯔꯠꯇꯅꯦ ꯑꯩꯈꯣꯏꯅ ꯑꯥꯗ ꯑꯉꯥꯎꯕꯗꯧꯅ ꯂꯩꯕꯗꯣ ꯃꯈꯣꯏꯁꯨ ꯃꯐꯝꯁꯤꯗ ꯑꯉꯥꯎꯕꯗꯧꯅ ꯂꯩꯔꯝꯃꯤꯕꯅꯤ ꯖꯣꯅꯤꯒ ꯖꯦꯝꯁꯀꯗꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯒ ꯅꯣꯛꯂꯒ ꯑꯩꯈꯣꯏꯅ ꯁꯤꯡꯕꯒꯤ ꯁꯤꯗ ꯂꯩꯕ ꯃꯈꯣꯏꯅ ꯄꯪꯕꯒꯤ ꯄ꯭ꯔꯥꯏꯖ ꯐꯪꯕ ꯅꯠꯇ꯭ꯔꯥ ꯖꯣꯅꯤꯗꯨ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗꯨ ꯈꯪꯉꯝ ꯍꯨꯝꯖꯤꯜꯂꯨꯕꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯄꯨꯊꯣꯔꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯣꯏꯃꯣ ꯄꯣꯠ ꯌꯥꯎꯔꯝꯃꯤ ꯍꯦꯟꯔꯤ ꯈꯣꯏ ꯄꯥꯈꯠꯅ ꯖꯣꯅꯤ ꯀꯩꯗꯧꯔꯒꯦ ꯀꯩ ꯄꯣꯠꯅꯣ ꯖꯣꯅꯤꯗꯨ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯔꯒ ꯃꯈꯨꯠꯇꯨꯅ ꯎꯠꯂꯛꯏ ꯇꯨ ꯑꯕꯣꯛꯀꯤ ꯌꯥꯝ ꯑꯩꯉꯣꯟꯗ ꯌꯥꯎꯔꯝꯃꯦ ꯑꯍꯨꯝꯗꯨ ꯃꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯀꯤꯔꯝꯃꯤ
ꯆꯪꯁꯤꯜꯂꯒ ꯑꯉꯥꯟꯕꯗ ꯄꯨꯊꯣꯛꯑꯒ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯌꯥ ꯑꯗꯨ ꯗꯥꯏꯃꯟ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯃꯃꯤ ꯂꯥꯎꯊꯣꯛꯑꯒ ꯍꯧꯅ ꯅꯣꯛꯏ ꯑꯍꯨꯝꯗꯨ ꯄꯣꯠꯇꯤ ꯁꯤꯗ ꯂꯩꯔꯝꯃꯤꯅꯦ ꯑꯕꯣꯛꯅ ꯄꯤꯔꯛꯏ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯖꯣꯅꯤ ꯍꯣꯏ ꯃꯄꯥ ꯍꯣꯏ ꯇꯧꯔꯒ ꯃꯈꯣꯏꯕꯨ ꯐꯖꯅ ꯍꯥꯏꯅꯗꯨꯅ ꯂꯧꯊꯣꯛꯑꯝꯃꯤ ꯉꯁꯤꯗꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯦꯟꯔꯤ ꯈꯣꯏꯗ ꯄꯨꯜꯂꯝꯃꯤ ꯖꯦꯝꯁꯅ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯑꯩꯈꯣꯏ ꯍꯤꯡꯉꯛꯅꯤ ꯍꯥꯏꯕꯁꯤ ꯊꯥꯖꯔꯨꯗ꯭ꯔꯕꯅꯦ ꯑꯩ ꯖꯣꯅꯤꯅ ꯍꯤꯡꯕ ꯁꯤꯕꯗꯨ ꯇꯣꯛꯈ꯭ꯔꯣꯝꯇ ꯅꯠꯇꯦ ꯇꯣꯔꯣ ꯈꯣꯏꯗꯨꯕꯨ ꯀꯝꯗꯧꯔꯒ ꯂꯩꯔꯝꯅꯤ ꯍꯥꯟꯅꯒꯤ ꯁꯤꯒꯤ ꯋꯥꯔꯤꯒ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ ꯖꯨꯄꯤꯇꯔꯒꯤꯗꯨ ꯌꯥꯝ ꯃꯤꯁ ꯇꯧꯔꯤꯅꯦ ꯍꯦꯟꯔꯤꯅ ꯑꯗꯨꯅꯦ ꯁꯤꯗꯁꯨ ꯇꯣꯔꯣꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯀꯥꯏ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯃꯗꯨꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯒꯤ ꯄꯔꯗꯥꯔꯗꯨ ꯍꯥꯏꯗꯣꯛꯑꯒ ꯀꯅꯥꯅꯣ ꯑꯩꯒꯤ ꯃꯤꯡ ꯌꯥꯝ ꯄꯜꯂꯤꯗꯨꯅ ꯑꯍꯨꯝꯗꯨ ꯉꯛꯅ ꯂꯩꯊꯣꯔꯛꯄꯗ ꯃꯁꯝꯒꯗꯨ ꯌꯥꯝꯅ ꯌꯦꯟꯄꯥꯛ ꯇꯧꯅ ꯐꯟꯕꯗꯤ ꯅꯠꯇꯦ ꯇꯦꯟꯇꯛꯅ ꯐꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯑꯦ ꯁꯝꯐꯥꯕꯤ ꯅꯪ ꯖꯣꯅꯤꯗꯨ ꯉꯛꯅ ꯅꯨꯡꯊꯤꯜꯗꯁꯨ ꯕꯨꯠꯊꯣꯛꯑꯕ ꯀꯔꯝꯕ ꯇꯣꯔꯣꯅꯣ ꯑꯍꯨꯝꯗꯨ ꯃꯌꯥꯝ ꯂꯩꯕꯗꯨꯗ ꯄꯥꯈꯠꯄꯅꯤ ꯂꯩꯃ ꯅꯣꯛꯂꯒ ꯀꯔꯥꯏꯗꯒꯤ ꯕꯨꯠꯅꯣꯍꯦ ꯃꯤꯅꯤꯅꯦꯍꯦ ꯅꯈꯣꯏꯒꯤ ꯃꯤꯁ ꯄꯤꯛꯇ꯭ꯔꯨꯗꯨꯅꯦ ꯃꯥꯁꯨ ꯃꯈꯣꯡꯗꯨ ꯈꯤꯇꯪ ꯁꯣꯛꯄꯗꯒꯤ ꯂꯥꯌꯦꯡꯉꯒ ꯂꯩꯈꯤꯕꯅꯤ ꯍꯦꯟꯔꯤꯗꯨ ꯍꯥꯏꯐꯦꯠ ꯅꯤꯡꯁꯤꯡꯂꯛꯏ ꯍꯔꯥꯎꯅ ꯍꯥ ꯑꯩꯒꯤ ꯇꯣꯔꯣꯃ ꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯦꯗ ꯇꯥꯂꯛꯇꯨꯗ ꯀꯥ ꯃꯅꯨꯡꯗꯒꯤ ꯂꯥꯎꯔꯒ ꯆꯦꯟꯊꯣꯔꯛꯏ ꯍꯦꯜꯞ ꯍꯦꯜꯞ ꯃꯌꯥꯝꯗꯨ ꯄꯥꯈꯠꯅ ꯂꯩꯊꯣꯛꯑꯒ ꯌꯦꯡꯂꯛꯄꯅꯤ ꯌꯦꯀ꯭ꯔꯤꯁꯟꯗꯨ ꯃꯁꯥꯒꯗꯨ ꯊꯦꯛ ꯊꯦꯛꯇꯅ ꯆꯦꯟꯁꯤꯜꯂꯛꯑꯒ ꯑꯩꯅ ꯂꯩꯁꯤꯕꯨ ꯀꯗꯥꯏꯗꯅꯣ ꯑꯩꯁꯤꯕꯨ ꯃꯣꯏꯒꯤ ꯑꯥꯔꯠ ꯍꯩꯗꯨꯔꯣ ꯑꯗꯨ ꯎꯕꯗ ꯑꯍꯨꯝꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯑꯗꯨꯒ ꯑꯃꯨꯛꯇꯗ ꯑꯣꯏꯃ ꯇꯌꯥꯏ ꯅꯪꯁꯨ ꯁꯤꯗ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯏꯃ ꯁꯤꯖꯟ 3 ꯃꯀꯣꯛꯇꯒꯤ ꯑꯃꯨꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯋꯥꯔꯤꯁꯤ ꯄꯥꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯈ꯭ꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯃꯊꯪ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝꯗꯨ ꯐꯥꯎꯕꯗꯪꯗꯤ ꯉꯥꯏꯕꯤꯔꯝꯃꯨ Thank you.